अहानबदा मरुइबा पाउ इम्फाल ईस्ट की खमेन लोकता कुकी लालौबनी चिंगनबसिंगा विलेज डिफेंस फोर्स का खुदथोकनबदा खुंजा मापन सोकले बिष्णुपुर डिस्ट्रिक्ट की मनुंग चनबा तोरबुंग गोविंदपुर दसु कुकी लालौबसिंगा कंबाइन फोर्स का खुदथोकनखरे मणिपुर शांति पुरक्नबा होनाबदा लेंगाक असिना अंगम्बा थाकता होनारी हाइख्रे Manipur Governor Anusha Ukena Churachandpur amadi Moirang da chatuna yengsinkhre United Association of Recognized School of Manipur na huzik oriba crisis asina awana nanglaba mahiroi singlemna mahimmasing tamhalagani haikre amadi Imphal gi Valley area da leiba district singda hayeng numidang pung 8 amasung 9 fauba curfew komthokre Member Krumjare, ELITETV Manipuri Pau Ming Tabiriba Singbo, Vijayeta, Kangabam Nataram Nokjare, Miam Damapung by E Pau Pizzetring Manguina, COVID-19 Kamari Lena Langak, Piriba SOP Sing, Sapinaba Kanganjare, Miam the Matampumba the Marks of Piba, Kusa Sing, Nahamdo Piba Made, Miamaga Amaka Gimarakta Fit the Ruklap, Nalivina Bakanjare. Masidas Natana COVID-19 ki vaccine sing tamchana kapthok piduna lai chat asibulam thengna bada adomadom suthok dang lobio haina ELITETV ki maike dege miam da apel tawjari hausaik mapungoi ba pau miam da sandokna pijari Imphal East District ki manung channa leiba khamen lokta khulai paiba kukila loba singa village ngakpa khunja singa akanma moongda khud thokna khre Kuthoknaba aduda khunja mapan aso apan nangkhre thaudo sigi ngashi ayu pung 12 taba matamdagi mafam aduda nakalani gi marakta kuthokna khibani haire amaromda Bishnupur district amasung Churachandpur district ke lonaba torbung Govindapur dasu kukila loba singa combined force ka kuthokna khre Kamen lok oina miyoi mapan aso apan nangkhre asok pasing Rasmedi city da pukhatuna laikatna khre Rasmedi city da pukhalakhiba soklaba miyoi sing adudi Irom Oken Ngangom Rakesh Horongbam Hitter Sorokhaibam Niras Ngangom Amarjit Moirangthem Jiten Huyam Villa Thokchom Prem amade Thangjam Bimolne Thodok aduga mari leinana Rasmedi city ki chairman Rajenna phongdokhibada hauzik thokliba irang asika mari leinana soklaba miyoi sing Kanglok Furup naidana Rasmedi city ki maike dege angamamateng lepa leitana pangkhigani haina phongdokhe Ada reporter ini number 1 Irom Oke naiba sahi dia kutsa suruba lipa si magi shock pasina apagi left thigh sida bullet injured to oi thang bagi phagan sai da bullet injured to ado masigi chuma apai doctor na first aid pin na photo to na magi treatment to da ko si pin na water injection to ko pa tha aduga ani subada Ngangom Rakesh sahi kunipan Masuk bullet injury ni masuk. My bullet injury se naksam the sopa. Naksam the sopa se na kaya da clavicle ena swadali ba saru kaya se tek pako fracture to ko se kaya Dr. Last Sahib amade kaya CDBS ki Dr. Singyam Pula to raga mamu da operation to raga abdi se kodong de ko kodong ki bidi lei tribunal kale. To ahun subada
Aurangam Helen Mete Sahi Kunsaga Mari Urumale my bullet injury say Kusenga right Kongi Kungin test the soap on the Masi. The Mari Super said nearest Sorokaibam Mazi Kunsaga Mazu bullet injury ni Ado Odi Tawagi could plant the my injured over say Makong yet and wishes the Masi Maruna Pan will get Dumaki portable labor. The machine orthopedic doctor Singamadi surgery trauma emergency doctor team attend or machine case of the plant or the Manasubda Hokchom plan say Taran the Pangatanga multi injured my on the show of Pose Chiesta Sopa Adagi Abagi Kadetare Chiesta Sopas the Marumurga away Torago to Milana or city based cardiothoracic and vascular surgeon Yauraga Adantoba operation number Chiesta tube insert or Adantobi over operation number the man say Kitang next level patient and they still magic and serious about patient. Adumo doctors in dinner with Aduma, Yam Chowi, all the pants, the Sigmund. Maza with Dogma, Yam Serious with the Poidiana, when the Lord Zoo, Bullet and Jorto Monda, Makata, Spirit of Aduma, to be the Yam shop of Port the high Poche, live treatment with Regazu, a process of the Taresubada, we have Bidla, Elias Nawa, say the Kutramari, was a room to the bullet pan by that. Nakalamaromda Rasmedi City the Lakiba Kundrakpam ACG MLA TH Lokeshona Manipur asi India gi Fivanungda Chandrabara Haina Bharat ki Prime Minister da Wahang Hanglakre Mahagna Makha Taraduna Odisha da train accident thokpa matamdadi PM na pung kharagi manungda thodok thokfam aduda masa chatuna yingsinki aduga lamdam asidana tha ama hena awa ana taraba matamasi fawbada wahi amata haidaba asi laibak thibane amade Mahapu Bharat Miyam Punamakna PM oina khanba asi khwaidagi laibak thibani haibasi haman bathokloi loinana lamdam asigi leihoriba ruling MLA nifumanga asi wakhal chungsin minaduna waroisil ama puraknaba punna hanamina se loinana Rasmedi City na Kanglo Furup naidana irang asida soklaba miyoisingda chawraba mateng pangliba asi hainingai leitana thagatba phongdokli haike ngasigi hoiba thodok thokpani mak aigi Rasmedi City gi aigi brother she proprietor managing director Rajena whole asangba khodimak paisa dan ta lupa dan masai pangan ba putokan haidana magi loine bi madam masu aigi brother she had no opachama yaw bu khoba to biba ini asopon mana dai to launa to biba se ai choba aigi kendri mahu chendra Manipur imale bak chimo chendra kana choballa manama to nganjay bhajaninge akoi se India masanat haibet tarbadine kudak kalau thokbiro Manipur le khundame punima Indian masanat haibedo adu haibiro de koi sai khana lakchara de jai ngasi miyamda ai sarkar sida musu state government da musu central government da appeal tawdini se karima Indian masanat haina Manipur le khundame ne khudi pur musu Indian masanat haibet tarbadi adu tuna sengok rai dai hajaninge adu karima Indian masanat haibet tarbadi ngarang handa tawdi tawida sodi soida train station train accident thokpa da mi chani humda bu chiba matam da di konak ta pung tara phada bi da honorable prime minister na masir chattan khota madu tawra khota mayam kwai chatta khota to adu chitan me khoding siri ba tawra kam nari ba hanari ba mayum da layan mi lising ni phuing ngai matak layum da thado dum mai thado na khota na mayam se mase mahang tumini yengai ba se aduna tabudi Manipur hai ba se north ta leba Manipur bi state sita lebi khundami na jati pun musing jibu India gi phibanu lebi Indian masana ti hada bo re gadi Niam da khan biro ai ngai la pil jang kari min dan macam ni habat arbadi within 48 hours manung da asiu mama je kam nari phon nari ba han nari ba chune ma ko ta telephone na ba madu hona biu haidona koi central government da honorable prime minister da honorable president kana home minister ya pil jang adu da koi state government da le honorable minister sing kadi na cabinet decision lo re harega asiu ma je tong ta na ba haidona ko ta khong ten da honorable prime minister na ba chat se kari gino Saksi hai baju yade koi puna maju hai jate sila moi sen karak amana kun mari chakane amana adu chakane ada chakane tong nari tanja sita bu kari gi damak ta koi puna saksi hade bu kari gino
kari manung da kari jendala ban mo loina khanga mani honorable koi ki ruling there of honorable members sing honorable minister sing hena honorable minister sing hena khanga mani manung da kari ichen chele ko khanga da poche see example honorable minister na puga da ba unified command ki chairman kari ki da security advisor na pidi ba manung kari na adu takudi manipur da kari thokani kari thoe ba se honorable chief minister kamane khanga khanga ba ta swaida kana ga kana ro da swaida thingu swaida madu tahungan ha ba se hai ga da ba adu khanga da bo poching do ngasi di honorable chief minister manipur ki chief minister madu khanda ba se constitution mu khongana ba manipur da kadu ko amma ta rum mamma da thamma ga chamman ha ba de ai haiman ba thoi adu jum da kari mai unified command ki chairman je honorable chief minister ba tar ba si jaga de ma sima chwe sima escort sima siguri man thadalu sima kallu sima ngau sima to ha ba do ha ga do ngasi di कोई सिक्योरिटी एडवाइजर हाग्रमना मणिपुर दा कई दौने कदो है कदा करी ले है बसे कमाने मा खंगंगनी अदुना बु चीफ मिनिस्टर एनी स्टेट खुदिंग में चीफ मिनिस्टर यूनिफाइड कमांड की चेयरमैन ओल जे अदुना ओल लेबनी बाय मैंडेटरी नि असिबु लथोको तारबदी सरकार ले बु चाबने अदु लेते है तरी सेंग हाइबर प्रजा मनामदा खंगन बिरोना अदु खंगनदबी अदु हौजिकी हारिबे यूनिफाइड कमांड एवरी डे दा सुमाना नाते देशा दा तो थोलगा दुमी खुदिंग कुंग बाय बाय आवर दा मीटिंग दा मामांगी सरकार की मतलब ने खंगबो मतलब दा ओनाबा चीफ मिनिस्टर मतलब की अंकल लिबो ने ओइबा मतलब दा एवरी सैटरडे थाम न मरी फमी अदु जो मतलब इनी सुम थोदो थोला को नमे खुदि पुंग बाय पुंग फमी हरका इम्यूनिटी तौरबा लोर मतलब दा ओनाबा चीफ मिनिस्टर ना माना चेयरमैन बना सीधा सी पामन सीधा सी दाउ सीधा सी सिक्योरिटी थाउ सीधा सी ngau सिमा तो हाय दो हाय अदु ngasi di ओनाबा चीफ मिनिस्टर ना masai unified command chairman lokthok pase masi kwadi lebak thibni achi manang da honorable MLA ni phu mari rudung di yaw bani phu mari duna ne kari ram da mon lokthoi no lokthok pa yar hone dil tok tok do kari gino Manipur da Santi Puraknaba Manipur lengakna angamba thakta honari haina Manipur gi Chief Minister N Viren phongdokre wafamasi ngasi CM Secretary ta pangthokiba Paumi Singha unaba amada phongdokibane Paumi Singha unaba aduda Minister amadi MLA singsu sarugyakhe Chief Minister na makha taraduna tonga thajabigano relief camp te leriba tangai fadana mayum makai mai thadok bikraba singa ka amadi Chakhum yauba temporary set sing sanaba honare Central Force singda thajaba thambiyu khulai paiba micham praja hatpa miyoi singi mathakta akan mathabak lokhatpa hore hake Chanti ki sangsama peace halaga mayumakai mipatta kharadagi politically greediness leiba kalak ni huk chawba kharadagi asi Manipur thoiba thodoksi Kulai Bible sing insil laga kulai Bible sing channel laga tabrei poche mamun yama ba punsi mang kre lam mang kre adno je khoi sang sama peace ki damukta jati khudi makta peace ki sang sama peace akhoi khana ba lepse nomai kamna ba lepse khana ba lepse 40 state government na tawgado ba mari tawraga lai ba pot khudi mak constitutionally tawbunga tani constitutionally tawgani Laiba kangani jati kangani mitop tagi jati kangani drug tagi jati khudik mat tagi kangani toguda bu madu war tongna ga thongna ga dabnate nomai kana ga thongna ga dabnate adun constitutionally provisions piri badu gi makha hana tawramba dumaina inna tomina si madu gi sangsama pbu haidanai Manipur gi praja me am dai thigau sana nijari security singi movement Thoga lambi thingba security sing chalhandaba tawbigan security sing se imung amada masa ama ani pokoda ohum pokoda phataba ma yawbodo yarongani but all punama ko ikoina blame tawbusi tawbumsi masaina hajagi ba evacuation gi matamda chidaba tanda du da hindu da security forces paramilitary forces na logi ba madu gi role ma yama koi Miui ba moina ko appreciate bun koi Me uhumdagi hoduna lamdam asida thokliba irang asna maram oiduna mioi kaya lanje laktuna tongan ba mafam kaya da changjafam lauduna leiri masida horakliba tungi mahiroi singi khanduna United Association of Recognized Schools of Manipur
UARSOF na association asigi makhada leiba school singda victim oiriba mahiroi sing freeda mahimasing tamhalagani haina association asigi president Laishram Joina phongdokre wafam asing asi khundrak pamda leiba Naurem Birahari college amade Khuman Lampak youth hostel da changjafam loduna leiriba mahiroi singi oina mahimasing tambada changba polam sing mateng pangbaga mari leinana phongdokhibane mangna makata na hai chatliba mateng pangbagi khongchat asi mateng khak pangbata natana horak liba mahiroi singe mahai tamdaba yade haibagi wakhalonda victim oiriba mahiroi sing freeda mahimasing tamhangani haiba mapau pubane mafam asi khaktana tana tongan tongan ba mafam kayadasu asigomba mapau puba mateng pangba khongchat asi makhatana chakhigane lamdam asida yelongai dagi leiraklaba victim oina leiriba mahiroi singna association asigi makhada leiba school singda tamningba leiba sing makhoina leiriba relief camp singi khuthangda association asida pau faubiraknaba wafamsu phongdokhe Hatu mayam na di khanbiram ba yai sigi leiribak situation sida lerek tamba yagadra haidana no akhoi na hojik leiri film si lerek tamdana leibaga lerek khara tamsin baga ani dugi arum ayang madugi apho merit and demerit yengarum tamda lerek tamsin bana hena phai habigi decision amakoi logjabani loina na hojik kangau na dana leiriba samna bada victim oiraba angang sing da natana tongan ba victim oidaba angang mayama khoi kangau na raga leiba mayam leiri maduna masina aran balambi amada sakhraga society sida hena hojik langiba sige ahenba hena natai chadaba po lakadra haibi koina singjaba lei aduna marum warkanda school se athu matam na hojilakanda ngasagi kangau na leiriba angang sing ja phajilakanda makoi wakhal do khara do ju phatharaga akoina santi gi lambi tangdu leitaba lamdam propangam gani haibi akoi am chawng thajaba male Imphal East West Thobal amasung Kakching District ki oina ngasi ayuk pung 5 dagi horaga numidang wairam pung 9 fauba curfew komthokle adubakpu Bisnupur District ki oina numidang pung 8 fauba curfew komthokle Kangpokpi gi na nungthil pung 3 fauba komthokle curfew komthoklingai manungda kaithel amade dukan sing thong hangnakhe loinana curfew komthoklingai manungda miyamna chana thaknaba atai nomagi changraba yadraba polam sing leisinakhe Lambida mahosagum gari chenki hayengsu Imphal Valley ki district sing asida numidang pung 9 fauba curfew komthokre Oinam High School 2003 batch welfare committee na Oinam Government Higher Secondary School da hangliba relief camp ta chana thaknaba potlam kaya mateng pangkre mateng pangba aduga mari lenana Oinam Mairapai Bilup ki secretary CH Anobina phongdorakpada asuk waraba matam asida Oinam High School 2003 batch welfare committee na relief camp asida mateng pangbirakpada thagatpa phongke Matung tarakpadasu mateng pangkhigani haibagi thajabalei haike mangna makha taraduna asumna kayam kuina relief camp ta mateng pangduna lekhigadoribano misimina kaya thoktuna asuk yamna wana leiriba asida sarkarna yengduna lebiragano athuba matamda irang asigi waroisen pubira u haike अखोई लेरिबसिंगसे हजे हजिक फबगी ओइनदी चाबा थकपा अखोई नोंमगी हावबा हावतबा पिजरगा सिल्लांगदुना पिजरी अदुबु कयाम कुइननो अखोइना सुमाइना तौरगा लेगदौरिबसे अथुबा मतमदा सरकारना अमुक्तंग यानबा पोरक्तना टेबनदा वारोइसिनसे अमुक्तंग पुरगा लानसे अमुक्तंग लोइसनबियु असि यौना वारबा असि यौना सिरबा युम मै थाबगी अवाबा चैना खांगदना लेरिबा सिदा चाबा फंगक्तबगी चैना सु लाकदौरे मरम अदुना हाइरिबा पानबिरिबा सरकारना अमुक्तंग अथु बदम मियेंग चंगबिरक्तुना थुना लानसे लोइसनबिनबा सिनबियु हाइबसे हन निंगसिंगजरी Jenimda hangliba relief camp ta hojik fawada June 9 dagi 10 fawada tongan ba miyoi singna lupa lesing kuntra mapan camp asida donate tawbirakre haire relief committee asiki convener K Satyajit na thadorok pacherol amada top awang lekai dagi T Surya Kumar na lupa chamanga loklaw bung dagi thokchom bizen na lupa lesing ama Bishnupur gi qualified new youth club na lupa lesing ahom Sagolban Kendra gi MLA RK Imona lupa lesing kunmanga top awang lekai apunba Mairapai Bilup na lupa lesing 9 ga chamanga aduga New Delhi dagi Sandip Moirang Chana lupa lesing ama mateng pangbirakhi haire
माइकई कयादगी अथिंगबा पिरक्लबसु मणिपुरदा थोकलिबा इरांग असिगी चपचाबा हौरकफम अमदे हौजिक ओइरिबा फिबम इंडिया लेंगाक अमदे मालेमगी मियाम खंगना लेप्तना संदोखिगनी हाइना आरपीआई अथवालेगी नेशनल सेक्रेटरी महेश्वर थौनाउजमना फोंदोखरे ngarang Guwahati da pangthokani haina tauba peace protesting duna pangthohandaba amadi mahakpu athengba ahingda house arrest tawduna thambagi matangda ngasi Delhi da pangthokpa paugi mifam amada wafam ase mahakna phongdokhibane mifam aduda mahakna makha taraduna hai Mahak Manipur gi political leader ama oina Manipur da thokliba irang asigi asengba saktam miyamda khanganaba honaba mahaki mathaune hojik irang asina maram oiraga sooliba community ani asida kuki singi oina ayamba victim sing Delhi da natraga Manipur gi mapanda leibana makhoi gi oiba chapchaba paudam miyamna khange adumakpu maitei singi oina de Manipur da internet yadabana maram oiraga maitei singi paudam tambina ba leitriba asigi yenglaga maitei singi voice oina mahakna mafam kayada chatuna irang asigi matangda miyamda paudam duna lagle masida ngarang Guwahati da Manipur gi santi gi damakta sangsingadaba protest amada saruk yana ba chatlubada mafam adugi police na ahingda kanagumba amagi order amata yaudana mahaki hotel gi room tana laklaga sathakiba thawongbu condemn tawe mahak asi mamangda criminal record leiba miyoi amasu nate maduda criminal amada chathagadaba activity gumna ahingi matamda mahaki hotel da question thamlaga protest pangthokpa yaroi amade media draw amata ngangba yaroi haiba wafam ase laibak thebane Manipur da thokliba irang asigi paudam miyam khangna phongdokpa yadriba maram karigino manungda kari agenda leirabno haina mahakna wahang tawrakle ahingduda aingonda protest tawba yaroi ana hairaga changa ibado yamna khoigi right to live right to privacy khoigi article 21 constitution gi matungina khoigi ahingduda FIR amaga yawon lakpa nate khoigi ai sa criminal record leiba mi chunate FIR amta su isagi nongta leiba nate leitaba mi du da masana changa aga ahingduda hoi mayamna politely haijai haiba budi hairaga khoigi yam request tawna hai request tawraga sir hayeng protest yawbiganu aduga aigi room dudani ko harise haijari se aduga khoigi national north east media da wangang biganu aduda aina mongonda hai protest to di phare permission gi matungina tawgadabani phange tawni phangdre tawroi because ai ain thugairaga thaba amda tawzaro yauzaroi adubu tawre phange tawni phangdre tokani nai haijai adubu mahakna wangang ganu press ta su wangang ganu national amasung north east media da wangang biganu harapasida isada question ama kai no sibu conspiracy ananung dama lairabra Hauzik numinungba matungda takiba nongna Kanglapat ke Raj Bhavan manakta leiba Treasury Office thumjilakpadage pencil lawba lakhiba ahal oiraba singda achauba awaba mayoknakre Hauzik dongju lakpa hogadore maramasida hiramasida mari leinaba singna mityeng changbiu haire Lamjingba Maira upon Balup Amadi Neta Club Anina Kusam Naragangase Kangla Sangom Sangda Leiba Community Holda Wakat Vifam Pamkre Wakat Vifam Aduda Tongan Ba Warol Iba Play Card Kayasu Sizinake Loinada Pen Debagi Kolau Kayasu Lauke Vifam Aduda Saruk Yakibi Lamjingba Maira Apunba Lufki Secretary TH Vidya Laxmi na Fungdorokpada Hauzik Thokliba Kanglup Anigi Irangasigi Achumba Wayel Piyu Manipur gi Micham Miyamda Kuthaba Asi India government na Karimata Haidana Tuminna Laithokpa Haibasi Laibak Thibane Manipur asi India gi state ama oiribra natraga oidrabra Manipur dagi kuki terrorist Chalan Kigadabane NRC Kudakta Chana Halo Manipur da Tonganba administration Labor Yaroi Makoina MLA Tarana Makoigi Oiba Tonganba administration Ama Semzerage Haina Lal Horiba Asi Karigi Damakta Hauzik Fauba Makoigi Matakta Akan Badandi Pidabagi Maram Karino Haina Mahakna Makata Ke Kudakta hando hanbiu aduga NRC kudakta sana hanbiu aduga foreign narco terrorist singna numini funi subnang ngasinga simang Manipur da India Manipur da misam praja singda khut thaba asi India government na PM Modi gi government na ngasi phawbada wahai ama phawba thambida ba ase ta sengna namak akhoi asi Manipur asi India gi
state ama oibiribra natraga oibidrabra haiba asini aduga Indian constituency gi wangbada kuki MLA tarana makoigi tonganba administration thambiyu haiduna lan hauba asi karigidamakta hauzik phauba makoigi mathakta akanba danda pidabagi maram ase karigino haibasi Manipur miyamgi saitagi toina hangjariba amani ngasi oiriba ngasimak oiriba lanpham asida karigidamak India sarkarna aikhoigidamak karigumba wafam athambidaba je aikhoi khwaipuna magna yajaningde Hauzik thokliba kanglub anigi irang asina maram oiraga satra singgi wakhalon seranana amaromda chathikadra haibagi mipaiba pokle haina R&T Institute and Aviation Academy ge Managing Director Rojit Chongthamna phongdokre wafamasi ngasi singjamai imnam lekai da leiba R&T Institute and Aviation Academy da pangthokiba paugi mifam amada phongdokhibane Mangna makha taraduna Koshem amadi CBSE na loba 12 ke exam for lauthokraba matong satra singge achoba career semagodaba matamasida lebaki irang na maram oiraga akaiba oire mapanda chatpagi khudong chaba leitraba satra singgi oina achoba mangjaba lakadra haina mipaiba pokle maramasna nongmagi pung ama ani oirabasu net yahanbiu online gi khuthangdagi kanaba kharadang oirabasu lohanduna satra singgi punsi kalause Manipur government na athuba matamda yengsinbiu haina mahakna makhata ke atra ki punsi simadi khoi education sector simadi in any khoi gi way da yanaba purak minaraga satra gi punsi simadi next step generation namase kannaba hona bada khoi gi achoba thodang lomina si duga education sector simadi government asu achoba meeting changbiraga karamba means puthoga education sector se athuba matamda hangdok piu haibase khoina appeal tawjari internet ban tawraga yamna soba khudong thiba ma khoina mayok naraga leibase class 12 loirak pa result out oibanina yamna khoi angang singi step ama thangam dai gi oiba career gi keno se yamna haksin lobam thoi na khanje adu lobira kanda mapanda leibe school college khudimakta amadi training institute khudimakta khoina angang singna chatlaga flight ticket ka aga khoina inquiry tawruba college afaba phataba thiruba ngamba nate satra khudimangna aduna maram oiraga internet ki khuthangda inquiry school college inquiry tawraga aduga online registration tawjarakanda lairik tamba mapanda chatkadaba general line tamba mai magi any section of career the choose tawba singje chatkadaba se khoi internet ban tawbiba sina maram oiraga hoji achoba khudong chadaba ma mayok nariba se adu athuba matamda khoi honorable chief minister amadi security advisor na akoi gi education sector sigi yengbiraga nongmagi akoi gi essential use ki oina 1 hour oi su 2 hour tang oiraga su internet se thuba matam da hangdokpina ba appeal tawjari Manipur Governor Anusha Ukena ngasi Churachandpur amasung Moirangda chatuna mafam aduda hangliba relief camp singda hakthengna chatuna yengsinkhre mahaki Churachandpur khongchatta Churachandpur College Higher Secondary School St Mary School da chatuna mafam adugi relief camp ta leiriba miyoi singa unaduna makoigi awanungai paudam sing takhe masigi matung tarakpada Moirang College ta chatuna mafamdugi relief camp ta leiriba miyoi singa su unaduna makoigi awa ana singi mapau hangkhe Panbayabadi irang asi hek hokibadage Churachandpur khongchat asina ahanbane makhatana hozik thokliba kanglupki irang asina maram oiraga mafam kayadagi lanjenaraktuna Moirang College ki relief camp ta leiriba inmate sing amadi Chingu Moirang Thangjing guest house ta leiriba inmate singa Manipur gi Governor Anusha Ukega unaduna ngasi awa nungai wari sanabaga loinana yengsinkhre Governor na inmate sing aduga unaduna makoigi awa nungai wari Saraduna Fongdokibada, Lengak Asina Miamna Awaba Tariba Sing, Loina Kange, Yum Mai Chakiba Sing, Sanana Bahonare, Lanjanaraba Angang Sing, Manak Nakpa School Sing da, Lyric Tamanaba Honare, Haukiba Nongmanini Sida, Santi Hanjilakpa Ure, Yamna Tuna State Level Gi Oina Semkiba, Peace Committee Asigimi Fam Pamlagane, Togliba Irang Asigi Warisil Puraknaba Kana Honare, Kari Kudong Chadaba Lege Haiduna relief camp asi yengba lakpane government asina relief camp sing asida lemna analayeng tawbagi thabak chathare lengang nasu
Samaga supna ama crore immediate relief fund ta kaithokuna thamle loinana aikoi santi oina leina ba khonasi haike miyam unabaga loinana yengsin khongchat aduda moirang de leiriba CSO singna memorandum pk Nakalamaromda dasu Manipur gi Governor Anusha Ukena ngasi Churachandpur da leiba relief camp amade CSO singa unaduna leiringai cherakta mahakna halakada ba tidim lambi ge Kumbi Kendragi Manungda Lairiba Gobinpur Amade Thangnaba Khul Singda Kuki Singna Anova Bunker Sem Saba Honabada Security Force Amade Kuki Militant Singa Nomai Kapnakre हमारी फोर्सेस भी है जवान भी है वो कभी मतलब न्यूसेंस मतलब जो इस तरह के जो लोग थे किसी भी प्रकार का इनोसेंट लोगों की ना बीच में वो नहीं चाहते कि किसी के साथ कुछ हो जाए इसलिए वो थोड़ा सा शांति बनाकर ही करना चाहते थे लेकिन इसके बावजूद भी आपने देखा होगा कि जिस तरीके से 3, 4, 5 तारीख को जो वायलेंस था उसमें काफ़ी कंट्रोल तो हो गया था आपने देखा और विदिन मुझे लगता है कि 27, 28, 29 तारीख को जब से होम मिनिस्टर का टूर बना तब कुछ लोगों ने फिर से हिंसा और ये जो आगजनी का और इसका सारा कुछ शुरू कर दिया और इसके लिए होम मिनिस्टर साहब ने कहा था कि इसको सीधे जितनी जल्दी हो सके पीसफुल हो जाए ये शांति के लिए और उन्होंने जो भी घोषणा की थी कि यहाँ पर जल्दी से जल्दी जो है जुडिशल इंक्वायरी कमेटी बन जाए रिलीफ कमेटी भी बन जाए और साथ में पीस कमेटी भी बन जाए और तमाम सारी चीज़ें एजुकेशन से लेके तमाम सारी चीज़ों को लेकर सेंट्रल गवर्नमेंट ने एक टीम भेज दी है कि बच्चों का एजुकेशन डिस्टर्ब ना हो जो बच्चे पढ़ रहे थे और कैंपों के लिए मालूम है कि आपको 101 करोड़ रुपए भी रिलीज़ कर दिया। अब दूसरी बात है कि ये शांति और सारी चीज़ें हैं हमें तो दोनों तीनों जो भी कम्युनिटी है बैठकर विचार करके कि इससे इस तरह का हिंसा से किसी को भी लाभ नहीं है। आज दोनों इफेक्ट है कम्युनिटी आज देख रहे हैं कि उनके बच्चे भी पढ़ रहे हैं इनके बच्चे भी वो भी उस समाज के कम्युनिटी के लोग भी इफेक्ट हुए हैं मेथी के भी लोग हो रहे हैं मगर बीच के वो लोग भी चाहते हैं कि हम भी शांति चाहते हैं। मे अहुमदगी थोकिबा कांगलोप अनिगी मरक्ता निंगमदबगी लान असिना मरम ओइरगा ममा ओइबी सिंह खांगदुना लेथोकपा ngamdre शांति फंगद्रे हाइरे वाफम असिंग असि थांगमैबन वार्ड नंबर 3 गे लेकाई मंगा गे अपुनबा नुपी लुप सिंगना सिंदुना लमफेल सना कैथेल दा फमखिबा वाकत मिफम अदुदा सरुक याखिबी के स्यायमना फोंदोखिबने मांगना मखा तारदुना मणिपुरदगी असम राइफल्स अमदि कुकी फॉरेनर लोकथोकपिख्रो मणिपुरगी मिचम मियाम पुनमक वाबना खम थेंगले हंदक यूनियन होम मिनिस्टर लाकलंबदु करिगिदमक लाकलिबनो लौतुनबा लाकलमलिबरा मणिपुरगी ngमखै मचेत अमा फावबा कायबा यारोय हाइना महाकदा मखा ताखे तुंगदा पेंदबगी खोलाव कयासु लावखे राजनीति की दमता वोट लेतना अखोइना प्रजा अखोइना नुंसीरे मोइसे पामेना थागरखिबा अखोइगी एमएलए अदुगा मंत्री सिंहसे मंखोइ पावर लेत्रिना दि हाइरेबको पावर लेत्रिबसे पावर लेत्रदि करिना लेगदगे हाइबदो मंखोइना वासखिबदुगी मतुंगेना करिनो अमा तौबिरोबा आदा सटपिरो मंखोइगी फमजे अखोइ तोक्चरे आना लाउथोकबिरो नो अखोइदि लेबा आइगी इरामदम इरेइचा मयामजे सिगदरबनिना अखोइ कनो सिदगी अखोइ तोक्चरगे हाइना मंखोइ लाउथोकबिरोबा अदु ओरदि गादर अखोइ सिदा रिलीफ फंड मोइना कोइसा चालेरगा तौबिरनोबा अखोइ लेइरेबा मीडिया लेइरि अखोइ लेइरि अखोइना खोनजरगेबा अवातपा लेइरिबा इसासिंग इशुसिंग आदा चिंखोंसिंग आदा ngasi चाभम चाभम खंगदना तुम्भम चाभम खंगदना लेइरिबा मयामसे अखोइसु प्रजानि अखोइसु इमामानि अखोइसु इशु इसासिंग आतनि लेइ मयामदो मंखोइगी दंगदासु अखोइ सरुक यारगेबा हंडक थोकलिबा कांगलुकी इरांग असना मरम ओइदुना तोंगान तोंगान बा मफम सिंगदा हांगलिबा रिलीफ कैंप सिंगदा थौबाल डिस्ट्रिक्ट की मनुंग चन्ना लेबा यारिपोक के क्रुखुलना चाना थकनबा पोलम सिंग अमदे सेनगी तेंगबांग सिंग पांखरे अतोप्पा कनादगी सुबतेंग याउदना के क्रुखुंजा सिंग खक्तना अंगम अंगमबा खाइगनदुना ममांग था मेगी मापनदगी कोइना चतुना तेंगबांगबगी थबक चथरखिबगे सरुक अमा ओइना ngasi जेनिम्स हॉस्पिटल दा हांगलिबा रिलीफ कमिटी दा सेल ओइना लुपा लिसिंग तरागी मतेंग पांखे
Mamangda Bishnupur District ki Moirang Khunau, Thamna Pokpi, Moirang Sribon Lekai, Fubala, Oksungbung, Amade, Imphal East ki Sagolmang, Pukhao Amadi, Yumnam Khunau na Jingbada Hangliba Relief Camp Sing da Chana Thaknaba Polam Sing, Firol Amadi Ate Polam Sing Yauna Punna Lupa Lak, Amaga Makhairom gi Mateng Pangkre. Tungdasu Awana Tarab Sing da Mateng Pangna ba Thorang Su Tauri Hari. Directorate of Ayush Manipur na Sindhuna Kakching District ke Suknu Amadi Serongdagi Lanjelaktuna Kakching Higher Secondary School da Committee for Peace and Harmony Head Office Kakching na Sindhuna Hangliba Hozi inmate Chahumga Tarani Thoi Leiriba Relief Camp ta Leiriba inmate Singda Lemna Laing Bagi Camp Ama Pangthokre. Directorate of Ayush Lamphel Part State Nodal Officer Dr. Vishwanath Sharma Amadi Homeopathic Hospital Singjamaigi Medical Superintendent Dr. Seveshwari Naluchingba Ayush ki Dr. Tara Amade subordinate staff singna saruk yauduna pangthokiba ana laing bagi camp aduda anaba singda Ayush ki hidak langthak sing lemna pike Pawi marakhan ate mebre matang nominase Admission Open, R&T Institute and Aviation Academy ke Lakatori Session 2023-24 ke admission Hausare Institute as the Ministry of Corporate Affairs Government of India well recognized Tauraba amati 5 years service complete oiraba Manipur da amatangairaba Air Hostess Training Institute amani Class 12 pass Tauraba Mahairoi Singna Tungi Afaba career amati aviation industry da Sangningba Singna Ming Chanbiba Yaragani male and female punna apply to yaraba 10 to 15 years flying experience lairaba trainer singna train tauriba 100+ students placement pikraba institute asida tongan ba course singi khudong chaba leijari course sing atudi international air hostess training airport operation and staff training ground handling loina soft skill career counseling interview skill spoken English and Hindi grooming guest lecturer session resume making mock interview service classes first aid interview preparation Zumba class swimming class amati airport visits institute asiki staff single loinana placement assistance ki damag Imphal amati atopa state sing da su khudong chaba pizari khudong chaba sing asiki damag 12 standard loiraba students singna institute asida lakpiduna akupa marol tanabiu amati online inquiry ki damag contact number asida call tawbiduna tanabiu 7005970470 natraga 8132092225 SS Career Solution na chahitara hena hunai sida leiriba naharol singbu achumba sinfam ama khangjana bagi khudong chaba du mapung fana pina bagi damak specialized oiraba team kaya semduna angang singbu nauringai dagi khoiga chana ba sinfam gi maramda singna mari makhong taktuna afaba khunai ama oirakna ba hona duna ngasi fawbala Career Solution amagi chap chana guidance thi ba haibasi arriba dinate adubu ipurgedi thoina nungsa thiningai oitre SS Career Solution na akaknaba plan amadi expertise singa putsinduna sacha khaknatana community level dagi hauraga adom gi paidagi chanaba sinfamadu mai pakna chatnanaba same sagani aikhoigi mamal yamlaba naha singbu tungge chuwalambe lamada lamjing haurasi SS Career Solution na piriba khudong chaba singasi khopna khanta haurasi Welcome you all to UNACO College, Kongman Imphal East, an exclusive co-educational college offering both BA and BAC courses. UNACO College will be affiliated to Manipur University, Kanchipur. First academic session will begin in July 2023. Hurry up! Registrations and admissions open for 2023-24 academic session. Diabetes ka loina na hinglibusing tha amagi manungda fahanba ngamle. Khong hamba nungai tabasu numit mangani gi manungda fahanba ngamle. Piles haibadi nungsang nabasu chama da chama fahanba ngamle. Cholesterol wangba numit kunida normal oina lehenba ngamle. BP wangbasu tha amagi manungda normal da lehenba ngamle. Umnamak natural oiba anoba hidak makal singna laying jabani. Haksang da sokadaba side effect amata leite. Makatana hidak chabagi mathausu tararoi.
Akopa Moral Gidamak Nasimag Lengsin Biro, Diabetes Hospital, Janims Road, near Punjab National Bank, Porompat. Admission open, admission open. Manipur ki mapanda satrabasu yaraba best quality education ga loinana Saraswati Institute of Management and Paramedical Science pangai. Manipur University da affiliated toba Indian Nursing Council amadi Pharmacy Council of India na recognized tawraba college asida chaliba academic session asigi akagnaba sit masingi admission hozare. Coursing adudi BSc Nursing, Diploma in Pharmacy, Bachelor of Pharmacy, BSc Forensic Science, BSc Radiology and Imaging Technology, BSc RIT, BSc Medical Laboratory Technology, BSc MLT amadi BSc Operation Theatre Technology Operation, BSc OTT hariba coursing asigi scholarship ki khudong saba su phangbigani amadi meritorious students singi oiba tongan ba khudong saba mayam ama legani. Akopa Moral Gidama 9856575163 college address Pangai opposite MPTC da lengbidaktuna ngasimak khudong saba silo. Practimatung na taram nok chari makataba pau pizare May ohundagi horakliba Manipur irang ase kukina drug ki Golden Triangle semnaba thaongni haina Kokomi gi convener Jitendra Ningombanang ase Uripok Yambem Lekai Jalaiba Kokomi gi office ta Paumi Singa Unaba mada phongdokre Paumi Singa Unaba aduda Kokomi gi media coordinator Somarendro Thokchomna amade atai member singsu sarugyake Jitendra Ningombana Makataraduna May ohumdagi ngasi fauba Manipur gi chinga tainaba maitai gi khun singda horak liba irang asi nemthananaba June gi tarik 10 da semkiba peace committee adu yamna fai adubo Kokomi gi maikedegi di taramna okte haike peace committee adu da mahaki ming yaurupasi laibak thibane amade Kokomi na lauriba peace asidi hatna sunaba yaudana aduga fazana famlaga wari sanaraga purakna bani haina mahakna makhata ke terroristina tawriba thamasumsi yamna ekoi miyamna loi khundar matani khunai sibu mangan bayaba anu yut mayam sibu turapin nang mangan bayaba koi illegal kano mayamma koi drugs mayam supply to sela kwasina Manipur gi miyam kana north east ki miyam amali India pumbada matu sandor kana Golden Triangle amagi sip tawraba hana lereba Golden Triangle masi Manipur orinaba siamaga Manipur masi mangalakba India pumbasi mangal Manipur thabak tawbani aduna masi pos khambiri haraga aduga atopa magi amuromda haribi illegal immigrant mayam singsi kana no identity tapopasi India ki kana tahonba akoi India ki government thoningi maramdi masina akoi hujuk ki akoi Manipur tadi hujik dosa tari adu haribi dosa se India government sudo sudan darkani masi akoi ne yengjabu million da akoi external aggression na iduni atopa midok na landarakwa adu ni aduna hariba point adu abisi thamjariga hariba akoi government na hariba sugumba khanglup singse control hana tawgudabani adu matungda peace sugam sudan workani habadu Kokomi thaji Amaromda Kokomi gi media coordinator Somarendra Thokchomna phongdorakpada ngasi fawbada irang asi lepalaitana asi ana kaya yaure kuki militant singna tawrakliba thawong asi yaningde amade athuba matamda Manipur government na yengsinaba yasinaba pura u haina makhata ke Manipur da tangu leja daba simina mayam thoye koi tongan ba mafam singda chachapura maitai gi chauba khungong ma laigidre de gi Japan mai emta leibang amdre lamdoi hungo ma sestiana rade di tongan ba koi gi elite game sing de leinari mai makai de leibang amda dana asa mai makai mai thadong na giba nakalani mukta thadong gi ba leinare masida koi kana ko khana khudong chaba lauraga haiba lam sing si koi gi leiba yon ba gi thabak se masi tawbidana ba ko mi sai gi kan ba ware si koi phire si laujari kana ko lo ro mata di madu leiruba leirami ba nupadana mangjagani leidana ba अखोगी गुमी साइटगी थमजगे होजी नकल अनेमकी मियामना मागी मयुमदा हनिंगरी वाखलोन मयाम लै मदुना अखोई लैबि योमगी थबक तौबिगनु अदुगा कोमेडी मनिपुरी इंजिगिटी पाम्बनी अदुगा मनिपुर लैमिनरिबा तंदामनिबा कोई फुरुपुरी मुकुन हिंगिनबगी अखोगी खोखांग लाको अदुगा मनिपुरी इंजिगिरी कायदनुगा लाकोनी अदुना मरम वर्गा होजी लमतुम leiba yomlagi matam du nate aduna paliba laigan asida hoji leiba khotbagi thabak tongna ko targadi athu matam da kogi system amana taga policy ama torganda madugi aina ma semaga adu thinana ba tawiyo habasisu hukumi saitegi thamje
Jiribam gi Babupara da leiba apunba Jiribam Maira Paibi AJMP gi office ta Jiribam da leiba Maira Paibi lup taruk na sinduna paugi mifam ama pangthokre ngasi gi paugi mifam aduga mari lenana apunba Jiribam Maira Paibi AJMP gi president S Susila Devi na hai Jiribam da liminari ba Maira Paibi apunba lup taruk na haizening badi Jiribam district tagi Imphal tamna helicopter da chatpa matamda lauriba bhara ase hanagi mamalda hanthabiyo National Highway 37 da passenger chathok chasin tawbada apanba lairiba sing asi mityeng changbiduna akiba sing asi ko anbiyu loinana district hospital Jiribam da leifam thokpa doctor amade staff masing suna lehenbiyu haina aikhoi meira paibi lup tarukna sarkar gi pukning chingsilakli haina mahakna phongdokhe Paugi mifam aduda saruk yakibi Women Association for Socio-Economic Development Washit ki President N Nivarani Devi Nahai Haukiba Megi Tang Ahumdagi Kangaudana Tokiba Kanglup Anigi Irangasina National Highway 37 da passenger gari chatpada akiba fauduna ngasi faubada lady Satok Sasinda akiba lady ba asi Manipur Sarkarna athuba matamda miteng changbiduna passenger chatpa matamda ningtamna akiba yaudana chatpa yananaba Sarkarna miteng changbiyu loinana Jiribam to Imphal helicopter service tawriba asigi bara yamna yamalle maramaduna hana chanaramba bara mamal lising aniga chamunga da hanthabiyu loinana district hospital Jiribam da leifam thokpa doctor nurse staff amadi facilities mapung fana lehanbiyu haiduna Jiribam da leiriba maira paibi lup tarukna Manipur Sarkar da appeal tawjari amarom da ngarang Jiribam gi deputy commissioner da su memorandum amadi pisinkhre ngasi faugi paugi bifam aduda apunba Jiribam Maira Paibi AJMP ki president S Susila Devi Jiri Maira Paibi apunba lup Jimpal ki president L Bimola Devi Women Association for Socio-Economic Development Wasit ki president N Nivarani Devi Jiribam Women Association Kanglaipak Jimwok ki president T.S. Jini Devi Women Welfare Association Organization of Kanglaipak WWOK की president H Toibi Devi Amade Jiri Kaitel Chaukat Thorang Imalup की president N Kunmalai Devi na saruk yakhe Haukiba Megi Tang Ahumdagi Irang Labagi Maramna National Highway 37 da passenger gari chatpa ki madana ngasi phawbada leiri masi akibasi Manipur Sarkarna athu matamda asigumba simeng changbiduna aikoina passenger chapa matamda ning tamna akiba yaudana chatpa yananaba sarkana miyeng changbiyu loinana Jiribam to Imphal helicopter service tawiba si mamansi akoi yamna wangmanle maramaduna hanagi maman lupa lising aniga changa chatnarambadu aduda chatnabiyu adu loinana Jiribam 100 beds ta leiriba hospital asida akoi leifam thokpa doctor nurse aduga ate facility apung phana thambiu hajuna koi Jiribam da leiba lup taruki maigedegi koi sarkar Manipur Sarkar da kon appeal tawjari koi Jiribam da leiminari ba Maira Paibi lup tarukna haijaning bade Jiribam dagi Imphal tamna chaliba helicopter pairiba bhara achi hanagi mamanda hanthanbiu National Highway 37 da passenger chathok chachin da miyeng changbiduna praja singgi akiba asi kohanbiu loinana district hospital da leifam thokpa doctor amadi staff nursing suna lehenbiu haina koigi Jiribam da leiminari ba Maira Paibi lup tarukna Sarkar ki thongda appeal tawjari Jiribam gi Usathol da leiba 87 BN Central Reserve Police Force CRPF Jiribam na sinduna World Blood Donor Day gi thoram pangthokre thoram aduga mari leinana 87 BN CRPF Jiribam gi CO Tapan Kumar 2IC to Act
Thonga Khalan Amadi CRPF ki personal humpuna saruk yaduna Silchar Medical College ki blood center da blood donate tauke. Blood donation aduga mari lenana 87 BN CRPF Jiribamge CO Tapan Kumar na hai World Blood Donor Day ga mari lenana chahi khudingi blood donation camp pangthokpagum handak chahi gi su oina ngasi pangthok jabane tharomasi pangthok libagi pandam de praja singda E Karada Oirabasu Mateng Oina Pangtopane Amadi personal Humpuromna E Dan Tauki Makatana Su Praza Singna E Gimatau Tarak Labade Makatana E Dan Taukigane Kanagumba Mioi Singna E Dan Tauningba Leragasu E Dan Tauba Yagani Haina Fondorakle Thoromaduda 87 BN CRPF ki CMO Dr. Anil Kumar CMO MN Bogan CO Tapan Kumar Silchar Medical College Blood Center ki Assistant Professor Dr. Anirudha Devnath, Dr. Priyanka Devi, Councillor Apurva Ghosh Samadi, CRPF के ऑफिसर सिंगसु सरुया के आज हमारा प्लान है कि मोर देन 60 लोग ब्लड देंगे, है ना? इस संख्या अभी ये संख्या बढ़ भी सकती है। अभी हमारे पास 57 लोग भी हैं, अभी धीरे-धीरे और लोग आ रहे हैं। हमने आज के लिए पुलिस से भी रिक्वेस्ट किया था और डिस्ट्रिक्ट एडमिनिस्ट्रेशन से भी अनुरोध किया था, यहाँ जो 7 ISD उनसे भी अनुरोध किया था कि वो लोग भी आएँ और इस ब्लड डोनेशन कैंप में पार्टिसिपेट करें। पब्लिक भी दे सकता है, इसमें कोई भी ब्लड दे सकता है। यहाँ के मणिपुर राज्य के मदद देने के लिए, यहाँ की जनता को मदद देने के लिए कोई भी आगे सकता है। उसके लिए साथ हमेशा खड़े रहे हैं और हमेशा खड़े रहेंगे। Social Development Trip and Credit Cooperative Society Limited hangang nangase Manipur gi tongan ba mafam da hangdok liba relief camp sing da tengbang polam sing yanthokre Wangu Laifam Awang Sikmai Awang Lekai Langmaidong Higher Secondary School Amade Wangjing Kodong Pokpi Sports Complex Thobal da koina chatuna tengbang polam sing ase yanthoke Social Development Trip and Credit Cooperative Society Limited hangang gi wangangloi Nauribam Sarachandrana Fongdorpada, Lamdamasida Tokliba, Irangasina Maram Oiraga, Lanjina Raktuna, Relief Camp Singda Changjafam Loduna Lady Basingi, Awabada, Karata Oirabasu, Kon Naba Wakalonda, Tengbangi Polam Sing Ase Pizavane, Ekoigi Igi Mari Oiriba, Ekoimasen, Nungsi Sanana, Amato Oina, Himinase, Amagi Awabada, Amanamateng, Tominase, Haiba Pandam, Aduda, Pizavane. Ngasigi Tengbang Polam Sing Ase, Yantokliba Ase, Dishi Tobal, Ahantem Subaska, Pau Founder. Tawzabani haike Manipur da tangdu leitadana lerakpa tha ama helaba fawba lengakna tumina leisinba yaningde Manipur dagi Assam Rifles lokthoku haina Wangjing Lamding Bazar amade Wangjing New Market ki keitel fambi singna Mairapai bi singa loinana National Highway 102 Imphal More lambi gi Wangjing Lamding Bazar mapada lambi tangkhai thingzinduna khongjang sangsinkre Kongjang aduda Santi Kobi Mairapai bi amana haikibada mamang thage ahumdagi hauna kuki militant singna maitai singi yummai thaba mi hatpana chingba chatharakliba thohaidaba thodok sing asi kaitel phambi ima singna yaningde kuki militant singna chatharakliba thabak thorom sing asi Manipur amadi India lengakda athuba matamda loshilu haike Kongjang aduda lengakna athuba matamda Santi purau Manipur da NRC chanahalu amade kuki militant singa lengaka leinari basu hanto u haiba kholau su lauke na thoiba thodok thoaningdaba thodok kuki singa taholibase kuki singi damakta India sarkar singna makoi gi support leibra haiduna mama singsi awaba wakhalon kaya galone na ngasi awa ahing tumba saba khangdana sorokta mama obi mayam lekiba Chai Baisa Singha, a so open Nangaleba, Missy Mina Toleba Mayamse, Atuba Matamda, Yasaka, Manipur Sagana, question view, Tangu Laitana, Manipur Labor, Prazapuna Maxe, Tangu Lataba, consider Amuhana, Hanzel view, have a weapon saying. Thama Henkraba Fawada Manipur da Irang Nemthatre, Manipur da Santi, Hanjilaknaba, Tripuragi Mafum Kayata, Mairapai Binupi Lup Nachingba, Tongan ba Atay Lup Sangstan Kayana. Khoiru thongmai thanduna Santigi khongchat chatpaga loinana Manipur da awaba taraba miyoi singidamak chanaba thaknaba potlam kayasu mateng pangkhre ngasi Avoi Nagar da Puthiba Welfare and Cultural Society amasung All Tripura Maitai Community anina sinduna Mombati thanduna Candle for Peace thoram ama pangthokre
Tharom aduda Avoynagar Khunja Singh amasung Tripura Medical College ta thabak tawba miyoi kyasu saruk yakhe. Tharom aduda Manipur dagi social worker ngangom ngaubi yauna Avoynagar gi Mayengbam Aviram Nongsatabam Niranjit Datta, Sinam Deepak Kumar, N. Pranoy, Konsam Binoy na chingba miyoi singna hauzik oiriba Manipur gi irang asi santi hanjilakna ba haina Pradhan Mantri Narendra Modi, Home Minister Amit Shah, Manipur Chief Minister N. Biren amasung Nedagi Chairman Amadi Assam gi Chief Minister su oiriba Hemanta Biswa Sharma gi mafamda apel tawke. Tonganba pau amada lakliba Jun taramanga Tripura gi tonganba loop Manipuri Council, Tripura Manipuri Sahitya Parishad, Tripura Manipuri Student Youth Coordination Committee amasung lamyanba a social cultural organization Marina Khusamnaraga Tripura gi West District Magistrate ki khutangda Prime Minister da memorandum thagane haire. Manipur da chaliba sahi asigi me ahumdagi hauduna Kanglup anigi marakta thokliba pamdaba thodok sing asina misi mina kaya thokre yum kai kaya mai thadok piduna amang ata kaya thoankre masina maram oiraga lanjena duna leiriba tangdu leita daba kaya asi ururaga palen kaithel sintha leptuna palel area da Kanglup furup amatana santi thugai bidaba yadba thabak amata tawbiganu haina Palengi temporary market ta wakat mifam chathatuna kholau kaya sulaukre. United Committee Palen amasung Palen Women Development Association ani nasinduna sathakiba wakat mifam amasung Human Chain sembagi khongjang adugi matangda United Club Palengi convener Moirangthem Jivanna phongdorpada ngasi mak chathariba Kanglupki irang ase Manipur amasung center gi lengak singna khut thingjin biduna hana leiramba punsi marelda ka hena wahaliba asi kohan biduna hanagi punsi marelda tangdu leitana amuhanna hanjil halangna ba khadabiyu haina Manipur amasung center gi lengaki pungning chingsilake hariba thokriba thongdok sing ase Manipur laingak amadi center laingak na koi atuba matamda koi khut thinjin birakanda ngasi tangdu leitana dana leiriba bisam miyam koi gi wariba koi gi hanagi punsi marendagi koi gi yam wana leiriba sing ase amuka hana hanagi mamangi leiramba punsi marenduda yam ingna singna santi leina ba honabada koi lainga ani makna atuba matamda thakap koi paket pinaba haijari tuga loina na koi lamdam sida maroina palel sida matam kaya mamangdagi koi furup jati kaya punna khunda leta minariba mafam asida koi kanagumba furup kang amatana koi santi thugaiba yaba thabak thong amata koi tawbidana basu haijari Ngasigi wakat mifam aduda Manipur gi apunbagi saktam thugaiba yaroi aikhoi tangdu leitaba pami Manipur da NRC chanahalo su khudakta lepu palenda tangdu leitaba thugaiba yaroi amasung India lenga ki policy yaningde haina iba play card sing paikibaga loinana kholau kaya su lauke Manipur gi apunbagi saktam hiram amatada singnarakpa khudimak mama oibi singna chapchana thengnagane Manipur da kuki gi su khudakta handokadabane Manipur gi Assam Rifles athubada lokthokadabane Manipur da NRC tawbagi thabak athuba matamda paikhatkadabane haiduna ngase sugnu kendra gi chairel lamlong kaithelda wakat khongjang changsinkhre chairel apunba maira paibi nasinduna Pungjau Makhongi Ima Evel Mera Paibi Singsu Saruk Yakiba Duda slogan kaya su lauke. Chairel apunba Mera Paibi Loop ki Secretary Khundrakpam Balana Hai Manipur da lengak ani subayaroi Burma dagi changlakpa khulai matik chana paiba Kuki Singh Center Government na athubada takthokadabane. Manipur gi apunba gi saktam da singnarakpa khudingmak mama oibi singna thawai khubakta haptuna thengnagani hainasu phongdorake. Laimaidegi kuki terroristing maru phangna muthatkadabani kuki terroristing gi su handokadabani kuki na taliba one administration one kuki len haiba ase aikoina kadonga su yafam thokte lal asina asum makha tana lepna chatharaklabadi aikoi nupi khunaina iraiba kannabigi damakta lanpham da saruk yagani Manipur da
थोगलिबे इरांग असे नेमदरिबे मखै अखोई थवाइना पोंथा पीगनी हाइबा वफम असे थमजगे मांगखिबा मी थिबा चंगलुबा मियोय अमा कुकी मिलिटेंट सिंगना फिट तौदुना थमलंबा बोम अमा पोखाइरकपदगी सोकले थौदोक अदु ngasi नुंथिल पुंग अनि मखाइरोम ताबा मतमदा थोखिबने हाइरे थौदोक असिगी मतंगदा थौदोक थोकफमदगी फंगबा पाउदा ममांग थागी कुनिपांदा सुकनु मनाक्ता लेबा UKLF की फाइनेंस सेक्रेटरी गे युम लेरिबा नजरत कैम थुगाइबा मियाम हुबना चंगखिबा अदुदा यावबदगी ngasi फाउबा थीबा खंगदना लेरिबा सुकनु मांदोप लेकाइदगी nganगोम नेवी थीननाबा मसिंग यामलबा मियामना ngasi संगसिनखे मियाम अदुना नजरत एरिया गे तोंगान तोंगानबा मफमसिंगदा पाकशना थीबा हुंबगे थबक चथबदा कुकी खुलाई पाइबा सिंगना फिट तौदुना थमलंबा बोम अदु थेंगलुबदगी पोखाइरखिबने हाइरे बोम पोखाइबा अदुदा कक्चिंग डिस्ट्रिक्ट के लांगमैदोंग ममांग लेकाइदगी युमनाम बोपेनजित चही कुनिथोय अपोकपा बिसोरजित की मंगक्समदा बोम मचेतना पांदुना सोकपदगे कक्चिंग खुनौगी PHC दा फर्स्ट एड पिरबा मतुंग कक्चिंग की जीवन हॉस्पिटल दा पुखतुना लायेंगलबा मतुंग रिम्स हॉस्पिटल दा मखाताबा लायेंगनबगी दमक पुखतख्रे हाइरे मणिपुर दा तंगदु लेतादना लेरिबा असि अथुबा मतमदा शांति पुरकनबा सेंटर अमदे स्टेट लेंगाकना होनौ मणिपुर दा NRC चनाहलो अमदे कुकी मिलिटेंट सिंगा लेंगाका लेनरिबा सु हंतो उ हाइबा डिमांड सिंग तालदुना रूरल यूथ डेवलपमेंट ऑर्गेनाइजेशन RYDO चरांगपाट मनिंग लेकाइना मैरा पाइबी सिंगा खुसमनदुना चरांगपाट मनिंग लेकाइदा वाकत विफम चथखरे पेंदब खुलाव कया लाउबगा लोइनना चरांगपाट मनिंग अमदि मयाई लेकाइगे मियामना चथखिबा वाकत विफम अदुदा सरुक यारदुना RYDO गी एडवाइजर थोंगाम श्यामना हाई अखोई शांति पामी अथुबा मतमदा कुकी मिलिटेंट सिंग कंट्रोल तौबियो मणिपुर गी ngमखै काहनबिगनु हाइना फोंदोरके ELITETV न्यूज चैनल असिगी ओइना मियामने ईमेल गे खुथांगदा इपाउ थाबिरकपा मतमदा ईमेल एड्रेस info@elitetv.in दा थाबिरकनबा खंगजरे मसिदस नतना ELITETV दा इपाउ फाउनबगी ओइना फोन नंबर 9402890982 दा इपाउ फाउबिरकनबा खंगजरे मियामनसु ELITETV गे YouTube चैनल Facebook पेज Instagram अमदि Twitter दसु फॉलो तोबिनबा खंगजरे लोसलपदा मरुइबा पाउ अमन बिजरी इम्फाल ईस्ट की खामेन लोकता कुकी लालौबरी चिंगनबा सिंगा विलेज डिफेंस फोर्स का खुद थोकनबदा खुंजा मापन सोकले बिष्णुपुर डिस्ट्रिक्ट की मनुंग चनबा तोरबुंग गोविंदपुर दसु कुकी लालौबा सिंगा कंबाइन फोर्स का खुद थोकनखरे मणिपुर दा शांति पुरकनबा होनबदा लेंगाक असना अंगम थाकता होनरी हाइख्रे मणिपुर गवर्नर अनुष्या उकेना चुरचांदपुर अमदि मोइरांग चतना यंगसिनख्रे United Association of Recognized School of Manipur na huzik oiriba crisis asna awa ana nanglaba mahiroi sing lemna mahai masing tamhalagani haikre amadi Imphal gi Valley area da leiba district singda hayeng numidang pung 8 amasung 9 fauba curfew komthokre ngasi yonadi ELITETV na pizaba numidangi pauro jare miyeng tabiriba singbo amukana khurumjari